Houkhiba December Tara Marida Manipur Police Commando na Salungpham Da Khul Ngakpa ama nongmei na kaptuna Hatkhiba amadi Khul Ngakpa tarukna phajinduna thamliba asigi Mayokta ngarang Apunba Nupi Khunai Lup na shinduna Lamsang Bazar da wakat meepham chathakhre wakat meepham aduda saruk yakibi maira paibi amana hai Salungpham da Houkhiba laibak thiba thodok amada Manipur Police Commando personnel singna Khul Ngakpa ama nongmei na kaptuna Hatkhiba gi thawong adu akan bamong da condemn tawi thawong adu da chenaba police personnel sing cherak pigadabane loinana thodok aduta Phajinkhibagi Khul Ngakpa taruk adu condition amata yaudana athubada thadorakadabane Manipur Police Commando personnel singna Khul Ngakliba maitai singda fudokliba mathawna maringjel adumak kuki narco terrorist singda oina fudok piu haina so mahakna makhatana fongdokki Ngakpa hatpa yaningde aduga Khul Ngakpa da phaba yaroi habineba aduga police commando singasina maitai da thona utkanu habine aduga Khul Ngakpa hatpa Manipur Police Commando sing matik sa basara kidabane apaspa 1950 aise Manipur dagi marupung na butat kadamani habine aduga akogi Salungpham gi mi hato aduma su ta senga koi maira pai bi koi lup singna yam akan babong condemn to bogoloina na matu ta senga yaningde adumaga aduga akogi maitai hatpa dauna hatpa da thona phabado adugi mahutta narco terrorist da oina thona o piu habne Manipur Police Commando state forcing je aduga phakhiba Khul Ngakpa taruk to condition amata yaudana thatokadabani haiba ngasigi pathamisa akogi khongjang kanna changjali bese